ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯩꯍꯥꯛꯅ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯚꯨꯠ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯁꯧꯝ ꯑꯃꯈꯛ ꯑꯩꯅ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯃꯌꯥꯝ ꯃꯐꯝꯗ ꯂꯤꯖꯔꯛꯀꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯦ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕꯁꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛꯁꯦ ꯀ꯭ꯂꯥꯁ ꯁꯨꯞꯅꯇꯒꯤ ꯀ꯭ꯂꯥꯁ 2 ꯀꯥꯕꯗ ꯉꯥꯏꯔꯤ꯫ ꯑꯗ ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯏꯝꯐꯥꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯨꯡꯅ ꯂꯩꯅꯔꯦꯀꯣ꯫ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯐꯥꯎꯕ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯣ ꯊꯥꯏꯅꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯀꯩꯁꯥꯝꯊꯣꯡ ꯏꯔꯣꯝꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯅꯤꯀꯣ꯫ ꯑꯗ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯂꯩꯀꯥꯏ ꯊꯪꯅꯕꯗꯒꯤ ꯂꯩꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯪꯕꯤꯌꯨꯀꯣ, ꯈꯪꯉꯝꯒꯅꯤ꯫ ꯀꯩꯁꯥꯝꯊꯣꯡ ꯏꯔꯣꯝꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯁꯥꯒꯩꯗꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯕꯅꯦꯕꯀꯣ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ, ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯎ ꯃꯈꯜꯁꯤꯡ ꯍꯧꯔꯝꯕ, ꯑꯗꯒꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯁꯤꯡ ꯃꯈꯜ ꯍꯧꯔꯝꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒ ꯅꯠꯇꯅ ꯑꯇꯣꯞꯄ ꯖꯒꯥꯗꯒꯤ ꯏꯚꯟ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯃꯤ ꯐꯥꯎ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟꯒꯤ ꯃꯇꯥꯡꯗꯀꯣ ꯑꯩꯈꯣꯏꯗꯒꯤ ꯍꯪꯕ ꯈꯣꯠꯄ, ꯏꯚꯟ ꯑꯩꯈꯣꯏꯗ ꯍꯦꯛꯑ ꯆꯠꯈꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯝ ꯌꯦꯟꯊꯣꯛꯅꯔꯛꯄ ꯃꯇꯝꯅꯦꯕ꯫ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯅꯨꯄꯥ 4ꯅꯦꯕ꯫ ꯑꯩꯈꯣꯏ ꯄꯨꯄꯨꯁꯤꯅ ꯑꯅꯤꯁꯨꯕ ꯌꯥꯏꯃ ꯑꯣꯏꯗꯣꯏꯅꯦꯕ꯫ ꯂꯝꯁꯤ ꯌꯦꯟꯅꯔꯛꯑꯦ, ꯁꯔꯨꯛ 4 ꯊꯣꯛꯅ ꯌꯦꯟꯅꯔꯛꯑꯦ꯫ ꯑꯗ ꯄꯨꯈ꯭ꯔꯤ ꯑꯆꯧ 2 ꯂꯩ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯁꯤꯗꯀꯣ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯏꯪꯈꯣꯜꯅꯦꯕ ꯑꯩꯈꯣꯏꯁꯤ꯫ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ, ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯀ꯭ꯂꯥꯁ 2 ꯁꯨꯞꯅꯇꯒꯤ ꯀ꯭ꯂꯥꯁ 2 ꯀꯥꯔꯤ ꯃꯇꯝꯅꯤ꯫ ꯑꯗ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯒꯚꯔꯟꯃꯦꯟꯒꯤ ꯊꯕꯛ ꯇꯧꯍꯧꯕ ꯅꯠꯇꯕꯅꯤꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ, ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯌꯦꯟ, ꯉꯥꯅꯨ, ꯑꯗꯒꯤ ꯑꯣꯛꯀꯨꯝꯕ ꯂꯣꯏꯗꯅ ꯑꯩꯈꯣꯏ ꯀꯔꯕꯥꯔ ꯃꯆꯥ ꯇꯧꯔꯝꯃꯦꯕ꯫ ꯑꯗꯩ ꯏꯚꯟ ꯄ꯭ꯔꯦꯁꯀ ꯌꯥꯎꯗꯅ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏ ꯕꯥꯁꯦꯀꯣ꯫ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯖꯦꯅꯔꯦꯜ ꯍꯣꯂꯤꯗꯦ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗ ꯑꯩꯒ ꯑꯩꯈꯣꯏ ꯃꯥꯒ ꯑꯗꯒꯤ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏ 3ꯁꯤ ꯈꯛ ꯂꯩ꯫ ꯑꯗꯩ ꯑꯩꯈꯣꯏ ꯄꯨꯄꯨ, ꯑꯩꯈꯣꯏ ꯕꯣꯕꯣꯛ, ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥ ꯂꯣꯏꯅ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤ ꯅꯨꯃꯤꯠꯁꯦꯀꯣ꯫ ꯑꯗ ꯀꯝꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯝꯂꯦ, ꯑꯩꯈꯣꯏ ꯌꯥꯆꯪꯂꯛꯄ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ꯫ ꯃꯁꯤꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯑꯣꯛꯀꯤ ꯀꯔꯕꯥꯔ ꯇꯧꯒꯦ ꯍꯥꯏꯗꯅ ꯑꯣꯛ 2 ꯂꯣꯏꯔꯝꯃꯦꯕ, ꯂꯥꯕ ꯑꯃ, ꯑꯃꯣ ꯑꯃ꯫ ꯌꯨꯝꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯅ ꯊꯅꯝꯃꯦ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯣꯛ ꯂꯣꯏꯕꯁꯦ ꯑꯩꯈꯣই ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯄꯛꯂꯛꯄ ꯌꯥꯏ, ꯏꯚꯟ ꯃꯥꯒꯤ ꯃꯅꯝꯁꯦ ꯅꯝꯊꯤꯕ ꯑꯣꯏꯕꯅ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯊꯅꯝꯃꯦꯕ ꯑꯩꯈꯣꯏ ꯑꯣꯛ ꯂꯩꯐꯝ ꯖꯒꯥꯁꯦ꯫ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ, ꯃꯝꯂꯤ ꯈꯔ ꯇꯧꯔꯛꯑꯦ꯫ ꯑꯗꯣ ꯑꯣꯛꯁꯤ ꯌꯥꯝꯅ ꯈꯣꯡꯕ꯫ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯅꯥꯎꯒ ꯇꯧꯔꯒ, ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯐꯣꯟꯒ ꯊꯣꯛꯇ꯭ꯔꯤꯀꯣ, ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯒꯦꯝꯁꯀꯨꯝꯕ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯆꯩꯅ ꯈꯣꯠꯂ ꯇꯧꯔꯒ ꯁꯥꯟꯅꯕ ꯒꯦꯝꯁ ꯑꯃ ꯂꯩ, ꯑꯗꯨ ꯁꯥꯟꯅꯔꯝꯃꯦꯕ꯫ ꯑꯩꯈꯣꯏ ꯃꯥ ꯅꯥꯀꯟꯗ ꯆꯦꯡ ꯈꯞꯄ ꯂꯩ꯫ ꯑꯗꯣ ꯑꯣꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯣꯡꯕ꯫ ꯑꯗ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯦ, ꯏꯕꯨꯡꯉꯣ ꯅꯪ ꯆꯠꯂꯣ, ꯑꯣꯛꯁꯤ ꯌꯥꯝ ꯈꯣꯡꯕꯁꯦ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨꯆꯣ, ꯍꯨꯏꯒꯨꯝꯕ ꯂꯥꯛꯄ꯭ꯔꯥ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ, ꯃꯈꯣꯏꯁꯦ ꯅꯥꯟꯊꯣꯛꯄꯒꯨꯝꯕ ꯌꯥꯎꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯑꯣꯛ ꯍꯥꯏꯔꯗꯅꯀꯣ ꯃꯣꯏꯗꯤ ꯀꯣꯏꯆꯦꯟꯒ ꯆꯦꯟꯕ ꯁꯥꯟꯅꯕꯅꯤꯅ ꯄꯟꯗꯅ ꯈꯣꯠꯇꯅꯒ ꯇꯧꯔꯕꯗꯨ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ ꯍꯥꯏ꯫ ꯑꯩꯅ ꯍꯣꯏ ꯃꯃꯥ ꯐꯔꯦ ꯍꯥꯏ ꯆꯩꯒ ꯄꯥꯏꯔ ꯆꯠꯂꯦꯁꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯄꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯛ ꯂꯣꯏꯔꯤꯕ ꯖꯒꯥꯁꯦꯀꯣ꯫ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯩꯅ ꯌꯦꯡꯉꯦ ꯑꯣꯛꯀꯤ ꯀꯩꯅꯣꯁꯤꯗ, ꯑꯩꯈꯣꯏꯒꯤ ꯃꯀꯣꯟ ꯃꯅꯥꯛ ꯆꯪꯉꯒ ꯆꯩꯁꯤꯅ ꯙꯞꯀ ꯇꯧꯗꯅꯀꯣ, ꯍꯩ ꯀꯩꯅꯣ ꯌꯥꯝ ꯂꯥꯡꯉꯤꯗꯣ, ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯇꯧꯔꯀꯣ꯫ ꯑꯗ ꯑꯩ ꯍꯦꯛ ꯂꯥꯛꯄꯗꯤ ꯃꯣꯏꯁꯦ ꯇꯨꯃꯤꯟꯅ ꯈꯣꯡꯉꯝꯕ ꯈꯣꯠꯂꯝꯕ, ꯑꯗꯒꯤ ꯀꯗꯪ ꯆꯦꯜ ꯂꯩꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯃꯣꯏꯁꯦ ꯀꯨꯜꯂ ꯂꯩꯈ꯭ꯔꯦꯕ ꯑꯩ ꯂꯥꯛꯄꯗꯒꯤꯀꯣ꯫ ꯑꯩꯅ ꯈꯜꯂꯦ, ꯑꯩꯁꯦ ꯀꯤꯕꯖꯥꯠꯅꯤꯀꯣ ꯃꯈꯣꯏꯁꯦ ꯀꯥꯏꯅ ꯈꯜꯂꯦꯕ꯫ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯀꯨꯝꯊꯔ ꯑꯩꯈꯣꯏ ꯌꯨꯝꯔꯣꯝꯗ ꯍꯜꯂꯛꯄꯅꯦꯕ꯫ ꯑꯩꯈꯣꯏ ꯌꯨꯝꯁꯤꯅ ꯃꯅꯤꯡꯂꯣꯝ ꯂꯩꯗꯣꯏꯅꯦꯕ, ꯑꯣꯛꯁꯤꯅ ꯃꯃꯥꯡꯂꯣꯝ ꯊꯝꯕꯅꯦꯕꯀꯣ ꯑꯣꯛꯀꯤ ꯃꯀꯣꯟꯁꯦ꯫ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯂꯐꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯔꯝꯃꯤ꯫ ꯂꯐꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯗꯣꯀꯣ, ꯎ ꯋꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯔꯝꯃꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧ ꯑꯗꯩ ꯖꯥꯝ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯄꯔꯦꯡ ꯁꯥꯅ ꯍꯧꯔꯝꯃꯦꯕ ꯃꯗꯨꯒꯤ ꯃꯇꯝꯁꯤꯗ꯫ ꯑꯗ ꯑꯩꯅ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗꯀꯣ, ꯑꯩꯒꯤ ꯌꯦꯠ ꯊꯪꯕꯔꯣꯝꯁꯦ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯄꯣꯛꯑꯝꯃꯦ ꯏꯁꯥꯗꯀꯣ꯫ ꯀꯔꯤꯅꯣꯅꯦ ꯇꯛ ꯌꯦꯡꯊꯣꯛꯑ ꯀꯥꯟꯁꯤꯗ ꯎ ꯃꯌꯥꯝꯁꯦ ꯏꯜꯂꯛꯄꯤꯅꯦꯕ꯫ ꯃꯁꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯤ ꯈꯨꯗꯤꯡ ꯅꯠꯇꯦꯀꯣ, ꯍꯦꯛꯇ ꯃꯥꯒꯤ ꯃꯁꯥ ꯈꯛ ꯅꯤꯛꯄ ꯅꯠꯇꯕ, ꯃꯥꯒꯤ ꯃꯈꯥꯒꯤ ꯃꯈꯣꯡ ꯂꯣꯏ ꯌꯥꯎꯅ ꯏꯜꯂꯛꯄꯅꯦ ꯎ ꯃꯌꯥꯝꯁꯦ꯫ ꯑꯁ ꯑꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯂꯤ ꯃꯇꯝ ꯇꯨ ꯆꯨꯡꯉꯤꯁꯦ ꯍꯦꯛꯇ ꯑꯩꯁꯦ ꯀꯤꯃꯟꯈꯤꯗꯅ ꯌꯨꯝꯔꯣꯝ ꯆꯦꯜꯂꯛꯄꯩ ꯃꯍꯨꯠꯇ ꯑꯩꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯗꯤ ꯊꯛꯀꯠꯈꯤꯗꯅ ꯀꯤꯃꯟꯈꯤꯗꯅꯀꯣ, ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯣꯛ ꯂꯣꯏꯕꯔꯣꯝꯗ ꯆꯦꯟꯈ꯭ꯔꯦꯕ ꯑꯩꯁꯦ ꯃꯃꯥꯡꯂꯣꯝꯗ꯫
ꯑꯗꯨ ꯃꯇꯝ ꯗ꯭ꯔꯦꯟ ꯆꯥꯎꯅ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯃꯇꯝ ꯗ꯭ꯔꯦꯟ ꯍꯥꯏ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯗꯅ ꯃꯇꯝ ꯗ꯭ꯔꯦꯟꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯝꯃꯦꯕ ꯗ꯭ꯔꯦꯟꯁꯤ ꯆꯣꯡꯅ ꯍꯣꯠꯅꯕ ꯗ꯭ꯔꯦꯟꯁꯤ ꯑꯃꯨꯛ ꯄꯨꯊꯔꯦꯕ ꯆꯃꯣꯛꯅ ꯄꯨꯊꯔꯦ ꯑꯁ ꯑꯗꯨꯕꯨꯛꯇ ꯂꯩꯈꯣꯝ ꯇꯩꯅꯤꯡ ꯇꯩꯖꯅꯨꯅ ꯑꯩꯁꯦ ꯍꯤꯡꯉ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯏꯁꯥꯗ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯟꯅꯔꯛꯄꯩ ꯇꯥꯏꯞꯇ ꯈꯜꯂꯦꯕ ꯏꯁꯥꯗ ꯆꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯌꯥꯝ ꯂꯥꯞ ꯂꯩꯅꯔꯝꯃꯦ ꯃꯇꯝꯗꯨꯗꯀꯣ ꯆꯦꯜꯂꯒ ꯑꯩ ꯌꯨꯝ ꯑꯃ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕ ꯌꯨꯝ ꯑꯃ ꯖꯒꯥ ꯆꯦꯟꯖꯜꯂꯛꯑꯦꯁꯦ ꯍꯥꯏꯗꯤ ꯃꯤ ꯊꯣꯛꯂꯛꯑꯦ ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣ ꯅꯪꯕꯨ ꯈꯣꯠꯅꯨ ꯀꯥꯏ ꯍꯪꯅꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯤꯒꯤ ꯑꯩ ꯀꯩꯅꯣꯒꯤ ꯃꯆꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯔ ꯑꯩꯈꯣꯏ ꯚꯥꯏ ꯃꯃꯤꯡ ꯄꯜꯂ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯤꯡꯒ ꯄꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯑꯗꯨ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯃꯣꯏꯅ ꯏꯁꯤꯡꯒ ꯇꯧꯔꯒ ꯏꯔꯨꯖꯊꯣꯛꯄꯤꯔꯛꯑꯦꯕ ꯃꯇꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯁꯦ ꯀ꯭ꯂꯥꯁ 2 ꯍꯥꯏꯁꯦꯀꯣ ꯑꯁ ꯑꯗꯩ ꯃꯤꯉꯣꯟꯗ ꯗꯪ ꯆꯣꯡꯉꯦ ꯑꯩꯁꯦ ꯀꯅꯥꯅꯕꯨ ꯀꯤꯔꯨꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯈꯔ ꯐꯕ ꯌꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯃꯝꯂꯤ ꯇꯧꯔꯛꯑꯕꯅꯤ ꯎꯁꯦ ꯅꯤꯛꯂꯒ ꯑꯩꯉꯣꯟꯗ ꯂꯥꯛꯑꯦ ꯉꯁꯥꯏꯒꯤ ꯅꯤꯛꯂꯛꯄ ꯖꯒꯥꯁꯦ ꯅꯤꯛꯑ ꯑꯩꯉꯣꯟꯗ ꯂꯥꯛꯄꯅꯦ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯈꯣꯏꯅ ꯊꯤꯟꯕꯤꯔꯛꯑꯦ ꯑꯩꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯃꯥꯁꯦ ꯍꯜꯂꯛꯇ꯭ꯔꯦꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤꯅꯤ ꯈꯣꯠꯂꯝꯃꯤꯅꯤꯅꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯇꯝꯃꯦ ꯑꯩꯈꯣꯏ ꯃꯥ ꯇꯁꯦꯡꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝ ꯊꯥꯖꯕ ꯅꯨꯄꯤꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯨꯄꯨ ꯑꯩꯈꯣꯏ ꯕꯣꯏ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯑꯉꯥꯡꯁꯦ ꯏꯁꯨ ꯑꯍꯥꯟꯕ ꯐꯪꯖꯕꯁꯦ ꯀꯩꯅꯣꯝ ꯇꯧ ꯇꯥꯔꯦ ꯁꯣꯏ ꯇꯥꯔꯦ ꯈꯨꯠꯁꯤꯗꯤꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯦꯀꯣ ꯃꯥꯏꯕꯁꯦ ꯀꯧꯔꯒ ꯌꯦꯡꯀꯥꯟꯗ ꯁꯤꯗꯤ ꯑꯉꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯈꯤꯅꯥ ꯄꯤꯔꯛꯄꯅꯤ ꯅꯈꯣꯏꯁꯦ ꯌꯨꯝꯁꯤ ꯍꯣꯡꯗꯣꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤꯀꯣ ꯂꯝ ꯌꯦꯟꯅꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯑꯩꯈꯣꯏ ꯂꯥꯏꯁꯪ ꯁꯥꯗ꯭ꯔꯤꯕ ꯂꯥꯏꯁꯪ ꯁꯥꯗ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯅ ꯂꯥꯏꯅ ꯑꯐꯕ ꯂꯥꯏꯅꯤ ꯀꯔꯤꯝ ꯅꯠꯇꯦ ꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯐꯠꯇꯕ ꯑꯉꯥꯡꯁꯦ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯇꯧꯔꯛꯄ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯁꯈꯤꯅꯥ ꯄꯤꯕꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯂꯥꯏꯁꯪꯁꯦ ꯑꯩꯈꯣꯏ ꯑꯊꯨꯕꯤꯗ ꯅꯣꯡꯉꯥꯜꯂ ꯍꯦꯛꯇ ꯂꯥꯏꯁꯪꯁꯦ ꯀꯣꯊꯤꯒꯨꯝꯕ ꯌꯦꯡ ꯈꯣꯠ ꯇꯧꯔꯒꯀꯣ ꯍꯦꯛꯇ ꯑꯊꯨꯕꯗꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯂꯥꯏꯁꯪ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯁꯦꯀꯣ ꯂꯥꯏꯁꯪ ꯁꯥꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯀꯤꯍꯟꯕ ꯄꯣꯠꯇꯤ ꯀꯌꯥ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯁ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯤ ꯈꯨꯀꯤꯁꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯑꯩꯅ ꯇꯨ ꯆꯨꯡꯉꯤ ꯋꯥꯔꯤ ꯂꯤꯕ ꯍꯥꯏꯁꯤꯅꯤꯀꯣ ꯎꯁꯤꯗ ꯃꯇꯪ ꯌꯦꯡꯉ ꯂꯥꯛꯄꯤꯅꯤ ꯑꯩꯅ ꯂꯩꯕ ꯖꯒꯥꯔꯣꯝꯁꯦ ꯂꯥꯛꯄꯤꯅꯤ ꯎꯁꯤ ꯅꯤꯛꯑ ꯍꯥꯏꯕ ꯍꯥꯏꯗꯤ ꯎꯁꯦ ꯑꯃꯈꯛ ꯅꯤꯛꯄ ꯅꯠꯇꯦꯕ ꯈꯨꯅꯤꯛꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯖꯨꯋꯥꯔ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯒꯤ ꯀꯩꯅꯣ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯅꯠꯇꯦ ꯈꯨꯅꯤꯛꯁꯤꯗ ꯎ ꯃꯄꯨꯝꯁꯤꯃ ꯄꯨꯂꯞ ꯖꯒꯠ ꯅꯤꯛꯑ ꯂꯥꯛꯄꯤꯅꯦꯕ ꯑꯁ ꯕꯦꯔꯥꯅꯤ ꯑꯗꯨꯃꯛꯇꯤ ꯍꯥꯏꯁꯤꯅꯤꯀꯣ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯂꯩꯀꯣ ꯇꯥꯏꯕꯪ ꯃꯄꯨ ꯑꯩꯈꯣꯏ ꯏꯁꯣꯔ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯀꯣ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀ ꯍꯥꯏꯅꯔꯤꯕ ꯕꯨꯠ ꯁꯥꯟꯅꯕ ꯕꯨꯠ ꯁꯥꯟꯅꯕꯤꯁꯤꯡ ꯑꯁꯦ ꯂꯩ ꯀꯣ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕ ꯌꯧꯗꯕꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯗꯕ ꯋꯥꯅꯤ ꯅꯣꯂꯦꯖꯇꯣ ꯂꯩꯇꯕꯩꯀꯣ ꯃꯁꯤ ꯃꯌꯥꯝꯁꯦ ꯂꯩ ꯑꯗꯒꯤ ꯃꯤ ꯁꯦꯝꯖꯤꯟꯕ ꯀ ꯍꯥꯏꯁꯦꯀꯣ ꯑꯩꯈꯣꯏ ꯂꯥꯏꯐꯗꯕꯤꯗꯒ ꯑꯩꯈꯣꯏꯅ ꯌꯦꯇꯨꯝꯅ ꯊꯤꯜꯂꯒ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕ ꯀꯥꯏ ꯂꯣꯏ ꯂꯩꯌꯦꯕ ꯁꯤ ꯃꯌꯥꯝꯁꯦꯀꯣ ꯋꯥꯔꯤꯁꯦ ꯃꯊꯪ ꯂꯩꯔꯛꯀꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯋꯥꯔꯤ ꯂꯩꯀꯣ ꯌꯨꯝꯊꯪꯅꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯍꯣꯡꯒꯠꯂꯛꯄꯅꯤ ꯃꯈꯣꯏꯁꯦ ꯕꯨꯠ ꯁꯥꯟꯅꯔꯝꯃꯤ ꯀꯥꯏꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯨꯐꯁꯦ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯃꯊꯪ ꯂꯩꯔꯛꯀꯦ ꯍꯥꯏꯗꯤ ꯑꯃꯅ ꯕꯨꯠ ꯁꯥꯟꯅꯕꯁꯦ ꯂꯣꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗꯣꯀꯣ ꯕꯨꯠ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯝꯗꯕ ꯍꯥꯏꯕꯁꯦꯀꯣ ꯃꯁꯤ ꯌꯥꯝꯅ ꯕꯦꯔꯥ ꯀꯥꯏ ꯌꯥꯝꯅ ꯇꯝꯅꯩ ꯁꯤꯁꯦ ꯋꯥꯔꯤꯁꯦ ꯃꯊꯪ ꯂꯩꯔꯛꯀꯦꯀꯣ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯒ꯭ꯔꯣ ꯑꯞ ꯇꯧꯕꯗ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯁꯨ ꯁꯤꯌꯔ ꯇꯧꯁꯜꯂꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯒ꯭ꯔꯣ ꯑꯞ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨꯀꯣ